ꯃꯌꯥꯝ ꯉꯁꯤꯗꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠ ꯍꯦꯟ ꯄꯣꯂꯤꯅꯦꯁꯟ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯐꯖꯅ ꯁꯥꯠꯇꯣꯛꯄ ꯅꯨꯃꯤꯗꯥꯡꯗ ꯐꯖꯅ ꯂꯩꯁꯦ ꯁꯥꯠꯇꯣꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯄꯣꯂꯦꯟꯁꯦ ꯂꯧꯔꯒ ꯁ꯭ꯇꯤꯛꯃꯥꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯌꯥꯗꯣꯏꯅꯦꯕ ꯁꯤꯗ ꯂꯩꯔꯤꯕꯁꯤꯅ ꯀꯩꯅꯣꯅꯦꯕ ꯃꯦꯜ ꯄꯥꯔꯠꯅꯦꯕ ꯁꯤꯅ ꯐꯤꯃꯦꯜ ꯄꯥꯔꯠꯅꯦꯕ ꯑꯗꯨꯝ ꯃꯁꯥ ꯃꯇꯣꯝꯗ ꯁꯦꯜꯐ ꯄꯣꯂꯤꯅꯦꯁꯟ ꯇꯧꯕ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯠꯄꯨꯗꯤ ꯑꯣꯏꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯈꯨꯠꯅ ꯇꯧꯕꯤꯕꯁꯤꯅ ꯍꯦꯟꯅ ꯁꯛꯁꯦꯁ ꯔꯦꯠ ꯋꯥꯡꯕꯗꯨꯒꯤ ꯇꯧꯖꯗꯣꯏꯅꯦꯕ ꯑꯗꯨꯝ ꯐꯖꯅ ꯍꯥꯡꯇꯣꯔꯛꯄꯒ ꯑꯗꯨꯝ ꯀꯩꯅꯣꯁꯤ ꯃꯦꯜ ꯄꯥꯔꯠꯁꯦ ꯂꯧꯔꯒ ꯑꯗꯨꯝ ꯐꯤꯃꯦꯜ ꯄꯥꯔꯠꯁꯦ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕ ꯑꯗꯨꯝ ꯌꯥꯗꯣꯏꯅꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩ ꯂꯧ ꯌꯨꯝꯈꯠꯂ ꯁꯥꯠꯄꯒꯤ ꯂꯧꯐꯝꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯤꯛꯇꯣꯏꯅꯦ ꯑꯗꯨꯝ ꯇꯥꯔꯛꯏꯁꯦ ꯑꯉꯧꯕ ꯇꯥꯔꯛꯑꯦ ꯎꯠꯀꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯦ ꯁꯤꯗ ꯃꯅꯨꯡꯗ ꯌꯨꯝꯈꯠ ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯀꯥꯟꯗ ꯇꯧꯍꯧꯕꯅ ꯁꯛꯁꯦꯁ ꯔꯦꯠ ꯌꯥꯝ ꯋꯥꯡꯉꯤꯀꯣ ꯍꯥꯏꯕꯗꯤ ꯈꯨꯗꯛꯇ ꯍꯦꯛ ꯍꯥꯡꯇꯣꯛꯄꯒ ꯇꯧꯍꯧꯕꯅ ꯍꯧꯖꯤꯛ ꯄꯨꯡ 9ꯒ ꯃꯤꯅꯤꯠ ꯈꯔ ꯆꯠꯂꯦ ꯇꯣ ꯁꯤꯁꯦ ꯆꯥꯃꯁ ꯇꯧꯔꯤꯁꯦ ꯆꯥꯃꯁꯇ ꯍꯥꯞꯆꯤꯜꯂꯒ ꯀꯩꯅꯣ ꯇꯧꯈꯤꯕꯅ ꯀꯣꯝꯃꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯈꯤꯗꯣꯏꯅꯦ ꯃꯊꯛꯁꯤꯗ ꯀꯦꯃꯦꯔꯥꯗꯣ ꯎꯕ꯭ꯔꯣ ꯇꯨꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯤꯁꯤ ꯑꯗꯨꯒ ꯕ꯭ꯔꯁꯁꯤꯅ ꯍꯥꯏꯐꯦꯠ ꯕ꯭ꯔꯁꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯕ꯭ꯔꯁꯅ ꯇꯧꯕꯗꯨꯗꯤ ꯈꯔ ꯁꯠ ꯂꯥꯎꯅ ꯆꯪꯈꯤꯗꯦꯕ ꯑꯃꯗꯨꯗ ꯑꯃꯨꯛ ꯇꯧꯒꯦ ꯁꯤꯃꯗꯤ ꯍꯌꯦꯡ ꯁꯥꯠꯇꯧ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯆꯥꯃꯁꯅ ꯀꯣꯠꯂꯒ ꯗꯛꯇ ꯍꯥꯞꯆꯤꯟꯈꯤꯕꯁꯤꯅ ꯁꯣꯏꯔꯔꯣꯏ ꯁꯤꯒꯤꯁꯤ ꯁꯛꯁꯦꯁ ꯑꯣꯏꯌꯦ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ 4 to 7 days ꯑꯗꯨꯝ ꯈꯪꯅꯤꯀꯣ ꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯍꯧꯒꯅꯤꯕ ꯅꯠꯇ ꯇꯥꯔ ꯁꯛꯁꯦꯁ ꯑꯣꯏꯗ ꯇꯥꯔ ꯁꯤ ꯌꯦꯜꯂꯣ ꯑꯗꯨꯝ ꯆꯪꯉ ꯀꯦꯟꯈꯤꯅꯤꯕ ꯑꯗꯣ ꯁꯤꯒꯤ ꯐ꯭ꯂꯥꯋꯔꯁꯦ ꯁꯨꯝ ꯄꯠꯊꯔꯀꯥꯟꯗ ꯁꯤ ꯊꯨꯗꯦꯛꯄꯤꯍꯧꯗꯧꯅꯤꯀꯣ ꯅꯠꯇ ꯇꯥꯔꯗꯤ ꯁꯨꯝ ꯐ꯭ꯂꯥꯋꯔꯁꯦ ꯑꯗꯨꯝ ꯊꯝꯕ ꯃꯇꯝꯗ ꯐ꯭ꯂꯥꯋꯔꯁꯤꯅ ꯄꯜꯂꯀꯥꯟꯗ ꯑꯗꯨꯝ ꯄꯠꯈꯤꯅꯤꯕ ꯃꯈꯣꯡ ꯌꯧꯅ ꯄꯠꯂꯒ ꯍꯩꯁꯦ ꯄꯥꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐ꯭ꯂꯥꯋꯔꯤꯡꯁꯦ ꯄꯠꯄ ꯍꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯪꯁꯤꯜꯂꯀꯥꯟꯗ ꯈꯨꯏꯊꯔꯀꯥꯟꯗ ꯁꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯊꯨꯗꯦꯛꯄ ꯌꯥꯕꯅꯦꯕ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯇꯥꯕ ꯑꯞꯗꯦꯠ ꯑꯗꯨꯝ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯄꯨꯔꯒ ꯎꯠꯆꯔꯛꯀꯦ